ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯏꯂꯤꯖꯥꯕꯦꯠ ꯏꯂꯥꯡꯕꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ Nobody Sleeps in the Woods Tonight꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯍꯣꯔꯔꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯅꯤ ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯅ ꯕꯥꯔꯇꯣꯁ ꯑꯦꯝ꯫ ꯐꯤꯂꯝ ꯑꯁꯤ 20 ꯃꯥꯔꯆ 2020ꯗ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯑꯦꯅꯤꯂꯥ ꯇꯨꯔꯦꯛꯀꯤ ꯁꯛꯇꯝꯗ ꯚꯤꯛꯇꯣꯔꯤꯌꯥ ꯒꯦꯁꯤꯀꯥ, ꯖꯣꯁꯤꯌꯥ ꯋꯥꯜꯀꯔꯒꯤ ꯁꯛꯇꯝꯗ ꯖꯨꯂꯤꯌꯥ ꯋꯤꯅꯤꯋꯥ, ꯒ꯭ꯌꯨꯁ ꯖꯨꯃꯦꯛꯁꯀꯤ ꯁꯛꯇꯝꯗ ꯃꯥꯏꯀꯦꯜ ꯕꯣꯖ꯭ꯔꯥ, ꯖꯨꯂꯦꯛꯀꯤ ꯁꯛꯇꯝꯗ ꯃꯥꯏꯀꯦꯜ ꯂꯨꯄꯥ, ꯑꯦꯅꯤꯂꯥꯒꯤ ꯁꯛꯇꯝꯗ ꯑꯣꯂꯤꯚꯤꯌꯥ ꯀꯦꯁꯇꯅꯣ꯫ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯄꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯄꯣꯁꯠꯃꯦꯟ ꯅꯨꯄꯥ ꯑꯃ ꯎꯕꯤꯒꯅꯤ꯫ ꯄꯣꯁꯠꯃꯦꯟ ꯑꯁꯤꯅ ꯖꯪꯒꯜ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯗ ꯂꯦꯇꯔ ꯑꯃ ꯄꯤꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯆꯨꯕ ꯐꯤꯁꯤꯡꯕꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯧꯕ ꯃ꯭ꯌꯨꯖꯤꯛ ꯑꯃꯁꯨ ꯊꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯋꯥꯜ ꯑꯃꯗ ꯇ꯭ꯋꯤꯟꯒꯤ ꯐꯣꯇꯣ ꯑꯃ ꯎꯕꯤꯒꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯎꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ꯫ ꯄꯣꯁꯠꯃꯦꯟ ꯑꯗꯨꯅ ꯊꯣꯡ ꯊꯤꯟꯕꯗꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯇꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯊꯥꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯁꯠꯃꯦꯟ ꯑꯗꯨꯅ ꯀꯧꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯣꯁꯠꯃꯦꯟ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯔꯨꯝ ꯑꯃꯗꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯍꯟꯗꯣꯔꯛꯈꯤ, ꯃꯔꯝꯗꯤ ꯔꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯃ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯅ ꯄꯣꯁꯠꯃꯦꯟ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯁꯤꯗ ꯕꯁ ꯑꯃ ꯂꯥꯛꯄ ꯊꯦꯡꯅꯕꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯁ ꯑꯁꯤ ꯀꯦꯝꯞ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯦꯗꯤꯛꯁꯟ ꯑꯣꯏꯔꯕ ꯌꯨꯠꯁꯤꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯥꯏꯅ ꯄꯨꯔꯛꯄ ꯕꯁ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯑꯦꯗꯤꯛꯁꯟ ꯍꯥꯏꯔꯤꯕꯁꯤ ꯃꯣꯕꯥꯏꯜ, ꯂꯦꯞꯇꯣꯞ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠꯇ ꯑꯦꯗꯤꯛꯁꯟ ꯑꯣꯏꯕ ꯌꯨꯠꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏ 50 ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯨ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯌꯨꯠꯁꯤꯡ ꯑꯗꯨꯗ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯃꯗꯤ ꯀꯦꯝꯞ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯅꯦꯆꯔꯒ ꯃꯔꯤ ꯐꯖꯅ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏ ꯑꯃꯒ ꯐ꯭ꯔꯦꯟ ꯁꯦꯝꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯈꯣꯏꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ꯫ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯅꯈꯣꯏꯅ ꯐꯣꯟꯗ, ꯂꯦꯞꯇꯣꯞꯇ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠꯇ ꯑꯦꯗꯤꯛꯁꯟ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯊꯥꯗꯣꯛꯅꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯁꯨ ꯃꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯠꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯐꯣꯟ, ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯝꯞ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯠꯁꯤꯡ ꯑꯗꯨꯕꯨ ꯒ꯭ꯔꯤꯇꯤꯡꯁ ꯇꯧꯕꯤꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯠꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯪꯒꯜꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯁꯤ ꯆꯍꯤ 30 ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯖꯤ ꯑꯃ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯠꯄꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯖꯤ ꯑꯗꯨꯕꯨ ꯄꯤꯖꯅꯕ ꯔꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯀ꯭ꯔꯤꯌꯦꯆꯔꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯀ꯭ꯔꯤꯌꯦꯆꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯎꯍꯟꯕꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯨꯠꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯅꯕ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯁꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯤꯒꯅꯤ꯫
ꯖꯣꯁꯤꯌꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯁꯣꯛꯄꯗꯒꯤ ꯃꯥꯒꯤ ꯔꯨꯃꯥꯟꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯖꯣꯁꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯁ ꯑꯃ ꯂꯥꯛꯄ ꯎꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯠꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯁ ꯑꯗꯨꯅ ꯌꯨꯠꯁꯤꯡ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨ ꯍꯣꯂꯤ ꯋꯥꯇꯔꯅ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯁ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯌꯨꯠꯁꯤꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯂꯥꯡ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ꯫ ꯖꯣꯁꯤꯌꯥ ꯃꯥꯒꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯑꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯃꯁꯤꯡꯅ 5 ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯇ꯭ꯔꯦꯀꯤꯡ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤ ꯌꯦꯠꯅꯔꯛꯇꯨꯅ ꯎꯪꯈꯠꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯑꯁꯣꯛꯄ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯖꯣꯁꯤꯌꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯝꯃꯤ꯫ ꯖꯣꯁꯤꯌꯥꯒꯤ ꯐ꯭ꯔꯦꯟꯗ ꯑꯗꯨꯅ ꯑꯁꯤꯕ ꯁꯖꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯤꯔꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯠꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯁꯖꯤ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯈꯤ, ꯁꯖꯤ ꯑꯁꯤ ꯁꯥ ꯑꯇꯩꯅ ꯆꯤꯛꯂꯝꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯁꯖꯤ ꯑꯁꯤ ꯃꯁꯥ ꯐꯖꯅ ꯁꯣꯛꯅ ꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯣꯁꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯎ ꯑꯃꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯠ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤ ꯄꯔꯄꯣꯁꯅꯣ ꯍꯥꯏꯅ꯫ ꯃꯗꯨꯗ ꯖꯣꯁꯤꯌꯥꯒꯤ ꯐ꯭ꯔꯦꯟꯗ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯒꯦꯃꯔ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ 1 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯀꯌꯥꯁꯨ ꯌꯥꯎꯈꯤꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯗꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯒꯤ ꯄꯦꯔꯦꯟꯁꯅ ꯒꯦꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯤ ꯒꯦꯝꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯒꯦꯝ ꯑꯁꯤꯗ ꯂꯥꯛꯇꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥ ꯑꯃ ꯒꯦꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯁꯥ ꯑꯗꯨꯕꯨ ꯆꯦꯟꯈꯤꯅꯕ ꯇꯥꯜꯂꯝꯃꯤ꯫ ꯖꯣꯁꯤꯌꯥꯒꯤ ꯐ꯭ꯔꯦꯟꯗ ꯑꯃꯅ ꯁꯤꯒꯔꯦꯠ ꯑꯃ ꯊꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯁꯤꯌꯥꯒꯤ ꯐ꯭ꯔꯦꯟꯗ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯥꯛꯇ ꯐꯝꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯄꯤ ꯑꯗꯨ ꯇꯨꯝꯕ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯐꯣꯟꯁꯤꯡ ꯁꯝꯃꯤꯠ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗꯤ ꯁꯝꯃꯤꯠ ꯇꯧꯔꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨ ꯂꯥꯛꯂꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯖꯣꯁꯤꯌꯥ ꯑꯗꯨ ꯃꯃꯪ ꯑꯃ ꯃꯪꯂꯝꯂꯒ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯃꯪꯗ ꯑꯁꯨꯝꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯒ ꯀꯣꯏꯕ ꯆꯠꯄꯗ ꯃꯥꯒꯤ ꯃꯃꯥꯅ ꯁꯦꯜꯐꯤ ꯀꯥꯞꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯀꯥꯔ ꯊꯧꯔꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯥꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯃꯨꯛ ꯇ꯭ꯔꯦꯀꯤꯡ ꯆꯠꯅꯕ ꯇꯧꯕ ꯎꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯤꯌꯦꯆꯔꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯣꯁꯤꯌꯥꯒꯤ ꯐ꯭ꯔꯦꯟꯗ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯉꯔꯥꯡ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯎꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟꯗ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯤꯌꯥꯅ ꯎ ꯑꯃꯗ ꯏ ꯇꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨ ꯐꯪꯗ꯭ꯔꯕꯗ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯒ ꯖꯣꯁꯤꯌꯥꯒ ꯄꯨꯜꯂꯒ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯕꯗ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯤꯌꯥꯒꯤ ꯐ꯭ꯔꯦꯟꯗ ꯑꯅꯤꯗꯤ ꯀꯦꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯍꯧꯏ꯫ ꯖꯣꯁꯤꯌꯥ ꯍꯣꯏꯁꯨ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯨꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟꯗ ꯑꯗꯨ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏꯅ
creature adu ubada makhoi yamna kirami. Asumna kimanbana makhoi room adudagi thoknaba hotnarami. Leader aduna mi atay sing adubu thokhanki. Aduga mahakna thoke tawringaida makhoi gi friend gi phone gi ring ama laklami. Mahakna adumna yenglingaida creature adu magi nakta changsilaki. Aduga creature aduna mahakpu tamchina hatuna magi mangak adu langthoraki. Masidagi Joshua amadi magi friend aduna mangak adu urabada yamna nungaitaba amadi akiba poklami. Madudagi makhoi mafam amada chenthoraki. Aduga mabani wari sanarami. Maduda nupa aduna hairami mahaki punsida aranba khongthang ama thangkhre haina. Lankraba thabak adugidamak pukning hongingba phawi haina adumna mabani wari sanaduna leirami. Adubu khanghaudana nupi aduda creature aduna yot amana hulaktuna nupi adugi makokta thilaki amadi yot aduna makokta phagdoktuna nupi adu khudakta sikhi. Madu ubada nupa adu yamna kirami. Mahak kimanduna mahak chelakpada church ama theinarami. Aduga church aduna mahak changki. Mahakna makhoigi kemda laklamba priest adu unarami. Mahakna ukhiba thabaksing adu priest aduda loina hairami. Adubu priest aduna nupa adugi wa adu thajaramde. Aduga nupa adubu khubakna thaduna chair amada nupa adubu punsilaga thamlami. Masigi matungda nupa asi gyan laklami. Aduga priest aduna hairami. Nangumba aranba thabak tawruba singse phajana khangi maram aduna mafam asida laklibani. Haukhiba chahida nangsu lakhi haina hairami. Aduga manasu makhatana haiki. Nakhoi gumba sidi society asigi mahikni hairami. Adumna hainaringaida church ki mapandagi yamna ngakpa khonjel ama taraklami. Asumna priest aduna mapan thoraklaga karino haina thiba thoklami. Adubu creature aduna priest adu tamchina phurami. Aduga mahakna priest adu singkhainaba machine amada hapsingki. Asumna priest adugi masa adu machet tana yamna akiba mawongda sikhi. Chairda punsilaga leiriba nupa adu nanthorakhi. Aduga mahaki thawai kannaba haina box amada mahak lodami. Somdana Josia amadi magi friend aduga yum amada changlami. Adubu makhoina changliba yum adugi mapu asi atay kanashu natte postman adubuni. Sahi kuntragi mamangda ukhiba postman adubuni. Josia hoina haukhiba wari adu tambada postman aduna creature adugi maramda mana khangjaba makhai makhoida hairami. Maduda postman aduna hai yum aduda nupi ama twin oiba masa singa leirami. Adubu khanghaudana atiyadagi fireball ama jungle aduda tarakhi. Fireball adu nung oiraboi khalladuna makhoina yumda purakhi. Madudagi makhoigi kangkhada thamlaga makhoi tumlami. Adubu makhoina tumlingaida nung manba fireball adudagi amuba machugi I thoklaki. Aduga twin aduda changlami. Madudagi makhoigi masa adu ahongba mawong matau kaya lakhi. Aduga makhoigi hui adu makhoina hatlaga charakhi. Madugi matau adu makhoigi mamanadi yamna kirami. Aduga makhoina leiriba room adu mamana thonglon sinduna thamki. Postman aduna makha taraduna hai. Adubu nupi aduna mahaki masa singi machinjakti adum pibirami. Adubu makhoi room aduda adumak lengdana lehanki. Nongma mana masa singi machinjak pinaba tawbada soibadagi makhoigi makhuta mahaksu takhi haina tamki. Asumna creature sing adu atay kanashu nate ahan oirabi nupi adugi macha twin aduni haiki. Aduna creature asi amakhakta sunate anini haina sutamki. Asumna makhoina wari adu taraba matungda creature adu hatke hairabadi creature aduna hatkhiba nupi adudagi mobile adu hana loba mathau tai haina hairami. Aduga mobile adugi matengna makhoina atopa singdagi mateng launabani haina haiki. Madudagi makhoi ani mobile adu laurunaba haina creature aduna leiriba room aduda laklami.
aduga Josiana magi friend aduda thang ama pirami. Aduga nupa aduda mahakna mapanda tholaktrifau leiramu haina hairami. Asumna Josia adu mobile lauba changlami. Aduga mobile adu mai pakna lauba ngamlami. Adubu creature adu magi mamangda leptuna leirambaduda Josia adu chenthorakhi. Adubu creature aduna mahakpu manungda pusinki. Josia bu creature aduna hatlamde. Creature aduna Josia da interest laibagi mami tarame. Creature aduna Josia da naksinduna leiringaida Josia ge friend aduna maninglomda gilaktuna creature aduda thangna thindun attack tawrakhi. Adubu Josia ge friend na thilakliba thang adu creature aduda karisu tawramde. Madudagi Josia ge friend adu creature aduna tamchina hatke. Asumna creature aduga punabada Josia su soke. Amadi mahak wanthaki. Asumna mana wanthari ngaida magi family gi manglan adu amuk manglakhi. Maduda magi mapa adu accident adudagi hingdi hinglakhi. Adubu yamna sokpa oina uhanki. Maduda mana magi mapa adu kanbangamdaba ama oina shu uhanki. Asumna mana gyan lakpada magi friend adu yamna wana sigadawgi tawrami. Maramdi magi mabukta creature aduna thangna thinkibanani. Josia gi friend na magi thang adu satoklaga mahak adu thuna sinaba hairami. Asumna magi friend aduna Josia gi makhut aduna thang adu shadhallaga mahak siki. Josia da phariba chain adu mana thang adu sijinaduna chain adubu lakthoklami. Masidagi mahakna nanthoknaba tawrami. Aduga mahakna creature adu thang ama sijinaduna hatamki. Somdana postman aduna phamduna leibada kanagumba ama lakpagi makhol ama tarami. Maduda mahakna creature adu oiraboi ningduna mahakna nongmaina kaplami. Aduga mahakna changlaga yinglubada church tagi nanthoklaga chelakpa nupa adu oirami. Asumna nupa adu sikhirami. Masigi matungda police ama jungle aduda lakpa ubigani. Mahaki car adu khamduna leiringaida Josia adu magi car adugi thongnau adu thillaga mabu mateng pangbinaba hairami. Madudagi police aduna mahakpu magi car aduda tonghanduna mabu kanbiki. Makhoina sum thaurakpada creature adu lambi aduda leibadu urami. Adubu police adunadi khudongthibada taraba mi oiravoi khalladuna mahakna creature adugi nakta changsinki. Mahakna adumna tawbaduda Josianadi kanna laukhi. Adubu police adunadi takhide. Asumna creature aduna police ki hakchang adu magi singjangna tangkhai khaiduna hatkhi. Madudagi Josiana police ki car adu mana oina thauki. Aduga creature adu mana thomduna sokhallami. Masidagi maha car adu thauki. Masigi matungda aikhoina yu yamna thakpa nupa ani ubigani. Makhoina sum lakpada creature adu makhoina thengnabadu uba phangi. Masina ta'i madudi creature asi sidri haibasi. Asumna film asi loishili. Mayambu loiba phawa yingbibagi damakta hainingai laitana thagatpa phongdokchari.